Good morning. Ngasigi card ki message haipetang yeng minarase aduga timing so ye hairage ngarang di timing hai hodre do kaudna timing ne ngasigi afaba timing ne aduga angel number ai ohumari share toroke ko angel number ohumari se karam angel number no hai kan se da loinama ki adum hai tar ko kitang dikhenai sang du sang an angel number se khra adi amana khoi kaino hai khoi gi dangi karbar da success leina ba hai tar ko hai di paisa do dum flow da lang na ba gi damakta hai tare sida amana karbari amana paisa se hadi karbari dina taba aina haji tawriba thabak kumba leina ko adumba adudagi paisa fajana chang naina lakna ba hai tare ko hadi ai job ama chatle ke no ma tawe private job hoi taraga so hadi apamba sale hai tare ko ina haida apamba aina ai gi satisfaction gi salary gumba hai tare ko dumai tawraga adumba ma lere ko aduga yam toina hangak aingonda ko haidi paisa lowgraga pirakten haiba yam yawe ko haidi matungda di pibiro no aduga hana leikibagi recovery hai tare ko recovery nangi pithokiba paisa dugi haidi adugi angel number ma share torke ko ngase aduga amana mangkiba paisa gumbale mangkiba haraga di haidi keno to do khoina thamam khangdaba gumba leina ko paisa je haidi adumbagi su angel number lei ko adugi number amaga share torke kitang this number ja changani do phajana skip tawdana yengbiro ko kaino se ado kamaina karamba machugi muksena gadabno ado so haira age ado card se ana yengminar se ahambagi card se ko 5 of cups and lai ko sida haidi wakhan katang nuaite ko haidi dangonda haji kaino wakhan nuaita ba haraga di katang stress kumba anxiety gumba leiba khotba hai tare ko haidi nangonda katang nang mangi ba gumba leiba do sum aduduna maram oiraga dum khallaga leiba do hai tare ko aina thabak ama tawki bada mangi ba natraga relationship ta haraga so nuaina gidaba khot kidaba leiba do adudo dum khallaga haidi carry forward tawraga chatkano ko haidi hawgre loigre mangre nangi mamang da lakadoriba adudoina focus tawpiyo nangi opportunities nangi keno mayam to amta aduda focus tawba ngamoi ko nangna amangba hanagi phataba wakhana sum khalleraga de ani suba se 6 of cups like ko 6 of cups se akoina haidi gift kumba phangba gumba hai tare ko haidi gift kumba receiving giving gumba adumbagi symbol oina oye ko sise aduga amana nangi thainagi marup kumba hai tara angang oingi marup ne harasu yare natraga haidi ex kumba haidi suddenly thengna bugumba dumaina lei ko si card chida haidi aigi childhood friend gumba school friend gumba thengna ba aduga aigi ex kumba hai tare ko adudo haidi nang lambi lam khang da thengno kholo haina dumaina lei ko si se duga ahum subagi sina the sun hai ko the sun se phai ko marom da de numit haragati numit sidi haidi mangan pibane akhoida haidi brighter side utpane ko aduduna haidi numit lakpani na haidi nangonda aphabagumba lakpagumba oigani ngasi se aphaba lakpa adagi relationships asu yam phajana chatpa thabain khang oiro pisang sagi matang do oiro ngasi se haidi aphaba oina lakpa oigani ko nangonda aduga akhoi ngasa en haigibado angel number ko color se khetang ai ama khatang ni senarage do color se akoina sena gadab se green ga purple ga sena gani ko ngasi gi angel number gi matang gi sida green na karamba da sena gadab no purple na karamba da sena gadab no atu so haira age ado ahamba da timing haipetang note down to biro ko timing se ayuk ki pung 8 ga minute 38 dagi 8 ga minute 38 ko ayuk ki 8 ga minute 38 dagi na 12 ga minute 93 pau phai ko adugi matung da amuk 2 ga minute 10 dagi nundin gino sigisna 2 ga minute 10 dagi 3 ga minute 53 phawba ma leire aduga nungda oiram gina pung 3 ga minute 53 dagi na nungdangi pung 9 ga minute 10 phawba ma leire aduga nungdang athengba gina mu pung 8 ga minute 93 dagi na pung 12 ga minute 38 phawba hai tare ko sida akoina nangna tawbining ba thabak chathokpa oiro natraga haidi kainoma wari shaningba oiro mingonda call tawge haibra natraga mail gumba thage haibra job ki gi leino ko haidi email gumba tawba matam da so ko sigi timing gumba se yenga tawbe ko nangna kainoma apply tawge haiba matam sida timing aphaba pi re se haidi not only nga sagi akhoi gi yumdagi khong kan thokpa do khatang na te ko nangna yumda leina hojikan di work from home se loina chatna bane na work from home do aina si thabak se ai si se ma upload tawge ko haidi online karbar tawba mi oiraga di ko si se mai upload tawge ai gi sigi pot se upload tawge nga si yon bagi damakta adaga sigi timing se na ba yaiba calling tawge mingonda ko sigi timing se na ba yai ko adu sida leire timing gi matang da na ko
aduga ahamba gi se ko haidi business ki oina hai tare ko nang na tawriba business to gi the my park na bagi damakta green machu se no ko sidana green machu se pencil ar shyae aduga sketch pen sira seasoner shyae ko ado number sina kari no hai bada khatang chawna irage ko 3 1 9 0 4 8 7 1 4 3 9 1 sida lere ko ahambagi number sina ID 3190 3190 4871439 si se left ki hadi angel number iba matamda adum oi side ta dum ibigadam ni ko hadi yete ibiganu ko aduga green machu ge pen na si se nangi khudang gumba kai gumba da hadi ingdam cha changa ga di dum khudang de iba ya na jersey manung dum legi gadam ni na ado keno tawdraga ne hek akoi gi khwangi na check gumba da ibiyo ko oi thangba side ki ko ado chanting tawragan amoena phai ko chanting tawragan amon phai haraga 319048714391 hai tawraga dana hari si chanting to biyo chanting to biraga di amu hena results e khoi da phaba lak pai tar si sina ahamba aigi karbar hai tar ko mathangi sina hari nangi paisa do flow da lakna bagi da makta hai tar ko pallaga leiba paisa gumba su leina ko hari akoi gi project gumba tawraga hari bill sanction tawraktaba gumba kaino gumba payment gumba laktaba khotaba dumain hari phangada paisa di leiraga pallaga leiba paisa do hadi oini hazi lakadabdi oiraga hadi adum thengdaraga leiba khopa leina ko adum bagi matang da hai tara ko sisina adu si number sina karino hai kan se da number se 1 9 9 ko kitang gap tham ko marakta 6 2 1 like 199 621 147 kitang gap tham bi marakta 199621147 sise akoina chant or shuai natraga ira shuai hade e bata lagana id chanting ngum bata bi ko 199621147 hain tawraga aduga amana ngasai gi khwaidegi keno tawba haidi reading taw matam da haidi paisa ji kram kan da phangadage kram kan da pirakadage mana logi baja su tawre hada har pa yawbudo adugi damakta haidi recovery hai tare ko recovery gi number hai tare sisina number se kai no hai kan se da ko sigina kitang siga hainaroga di tele ko khara ahamba gi se ko 7 gap ni ko marakta leise 7740 969 chanting plus writing se kise aduga si sina karamba machu na tawgadam no ai sidana kaino na ire ko purple na tawgadam ni ko green na di ire edum hari sindok tres sketch pen se purple machu na violet machu no tawbiga da sigi number sigi sina ahamba gi sina green ko mathangi ani se amasu irakhiye ko sidana akona sinagadab se purple on sinagadaba purple aduga ibasina 77 kitang gap macha ma pire marakta aduga 40 kitang gap macha ma 969 ko chanting tawge haragana 7740969 haina ko aduga last kiduna mangkhiba paisa gumba leina ko haidi mina lowkiba nataba mangkiba isai thanda thambam khangdaba gumba maina thopa he yawina akoina imungda thamaga hadi kadai da thamgrage paisa de thiba khangdaba do he adugi adudana mu kamaina karamba number no hai kansida 90 ko sida so gap thambiu ko marakta 4 4 5 6 5 sigi number ma'am se hadi uramani bhajana hadi picture ko ko ene yengbada so camera dage ado sigi number ngai se sizinabio akoina keno taw matam da ko hadi pesagi relate pesagi mari leina ba keno ngai da hai tare ko business ke da oiro natraga ai lakada ba ai pallaga leiba aina mina pirakada ba khotkada ba ma'am do sigi number se use tawraga yengbi ko aduga tawba matam da intention amaga loina na tawbigadamni ko yam thajaraga tawbigadamni ko hadi nasana thanda hadi doubt leraga di tawgano ko hadi na aina yam thajaraga di tawbiyo aduga tawma tamda so wakhando
ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯉꯩꯗ ꯇꯧꯒꯅꯣ ꯁꯤꯒꯤ ꯊꯕꯛꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯃꯤꯁꯜꯂꯒ ꯉꯥꯛꯇꯪ ꯐꯝꯕꯤꯔꯒꯅꯦ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯔꯀꯥꯟꯗꯀꯣ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯀꯩꯅꯣ ꯇꯧ ꯍꯥꯏꯁꯦ ꯑꯩꯅ ꯃꯦꯗꯤꯇꯦꯠ ꯇꯧ ꯍꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯗꯥꯏꯗ ꯑꯗꯣ ꯃꯦꯗꯤꯇꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯊꯦꯡꯛ ꯌꯨ